channel asibu subscribe sat tausanbiu aduga notification bell on tawbiraga all gi option na nambiram. Friends, ngasi adom na uriba nupi asina adom na khang mangam loidaba torture kayabu khangki maramdi nupi asina miyam mangda thorktuna asumna haiki noide aina pung taruk piri matam asigi manungda noina tongning ba khudimak aingonda tawba yagani haina nupi asigi maming Marina Abramovic kawi. Hello, what's up guys? I am Robinchandra and you are watching Daily with Robinchandra. Adudi matamangan da vida haurasi ngasigi video Marina Abramovic na Karigidamk Kayabu Khangkhiba. Marina 1946 ki November 30 da poki mahaki parents ka iya nakide maramdi mahaki mama na mahakpu piklingai da yamna fuki adusu khufu zadana wafam asina Marina gi kokta aduki matik soganki maramdi physical torture khaktana tana mama na mangonda mental torture su tauki masina maram oiduna Marina da art haibadi kala ama yawarki mi amana warama matamda sharing iba natraga isai taba natraga mayang manadaba thabak tawi Marina na charolaba matamda fine arts ki training tauki matung mahak stage ta perform tawba hauraki masida Marina na tawgadabadi mafam amada lengdana leiba maithongda expression amata uttaba amadi miluda nungaitaba asawba uttuna sungleng lengdana mafam amada leptuna leiba sini Marina na mahaki punsida stage ta performance kayabu utki adubu ngasi aikoina khangminagadoriba performance asina khwaidagi top pa amadi khwaidagi sathiba Marina na tawkiba performance amani performance asi Marina na Italy da 1974 da utki performance asi taukiba mafam aduda Marina gi akoibada reporters kaya photographers kaya amadi miyoi kaya lerami mana tawgadoriba thabakti pung taruk mafam amada lengdana leigadabana oiki thawong asi tawringaida Marina gi makuta chejet amasu paiki chejet aduda asumna irami madudi nakhoida aina pung taruk piri pungfam asigi manungda nakhoina aingonda tawningba tawba yagani you can do anything you want to do with me in this 6 hours aduga madugi responsibility aina lawgani haina Marina gi mangda table amasu thamki table aduda polam kaya thamki maduda thang powder blade makeup ki atai polam sing even nongwai amasu yauna thamki polam sing asibu sirinaraga Marina bu torture tawgadawribani nupi amana miyamda pung taruk piri pungfam asida adomna tawningba taw haina haikhiba matamda miyamna nupi aduda kari tawkhibage haibagi maramda hojikti adomda aina haijage video asi loiba fawbutang yengbiyu Marina na miyamda mahapu object haibadi pot amani haina khallu mi amani haina khanbiganu haina haiki aduga noina aingonda tawningba taw amadi madugi fall oiningba oiraksanu madu pumnamakki responsibility masana lawjagani haiki aduga thawong adu nungdangi pung 9 dagina ahingi pung 2 fawba tawki pung 9 hek tabaga Marina na thoklaklaga miyamgi mangda lepki Marina na hek lepakpaga ahanbada miyamna magi akoibada chattuna mabu in khotpa tawduna mangonda yengduna kari tawba yabage haina khanduna leirami matam karagi tungda mayamna photo asidasu uriba sigumna nupi khara thoroktuna Marina bu thangattuna hanjin leibakta thadaki masigi matung miyam aduna Marina bu torture tongnaba pochai sing thamliba table tamna changsilakhi ahanbada miyoi kharana Marina bu chokri amada thawina punsinki amadi mi sing adugi marakta amana Marina gi khanauda blade na lianki mi amana amuk nongmai ama Marina da pahenduna nangakta nongmai adu namu haiki photo asida adomna Marina bu nongmai ama pairaga masagi mangakta namliba sini masigi matungda amung nupa ama thoroktuna Marina gi firol singbu lawthoki aduga mahakna Marina gi hidden part singbu paiki thawongsi ga sibu tawraba matung fawboda pendaduna miyamna Marina gi body da tingkhang kaya thinjinki asumna tawduna Marina na piba pung taruk adu ahingi pung 2 taba matamda loishenki pung taruk chupna miyamna makhoina tawningba amadi tawba yaba makhai makhoina Marina da tawki makhoi gi aroiba limit fawboda Marina bu otki masigi matungda Marina hol aduda chatpa haurakhi aduga mahakna mangonda tingkhangna thinkiba isingna haijenkiba amadi firol lawthokiba mi khudingmakki mangda amamam chatlaga makhoigi mangda leplaga makhoigi mamita direct yengki madam asida ngasaidagi mangonda otkiba torture tawkiba miyam aduna Marina gi mamita michana duna mangonda yengba ngamkhide makhoi pumnamak Marina ga michanaba ngambagi fibam da leikide Marina na mahaki performance asigi matengna miyamda makhoigi nungda lotuna leiriba hingchabaga makhoiga unahanki Marina na miyamda makhoigi nungda leiriba fattaba sing puthoktuna utki Marina na magi performance asina miyoiba singi afataba karino haibasi taki miyoi amabu upai leitana amadi sonna urakanda atopa miyoi singna mabu otpa neibagi khudongchaba amabu mangande haibasi Marina na utki asonba miyoi ama masabu ngakthokchaba ngamdaba amabu aikhoina urabadi mahabu aikhoina pot amagum ui amadi mangonda thina amadi mahabu torture tawi Marina da otkiba mayam asisu miyoiba ngaktani masina takpadi aikoi pumbagi nungda hingchaba ama fumduna lei haibasini
Khudam oina nupida ot naiba rapist amadi miyoy ama accident thoktuna leirikanda mabu kanbibagi mahutta video record tawduna leiribasing makhoising asini marol thoksadaba sasing da fawba torture tawriba adomna aigi thumbnail asibu uraga video asibu yengba changlakliba masini aikhoida yawriba hingchaba Saubigano, Aigi Pandamdi, Aiko the Yauriba, Fataba Hinsaba, Amagi, Wakal Gamanaba, Aikogi Wakalbu, Adomda, Kanghanaba, Honaba Sini, Mainagi Tawangasina, Aiko the Tagli, Madudi, Miroibama, Oina, Aikogi Nunda, from the lady Bahinsaba, Shibu Hatokuna, Apapa Wakal Kandaba, Honasi, Haibasini. Video asibu nungairagadi adomna share tawbiramu meinagi mingda video asida like kaya phangbage haibasu aikoi punna yengminarasi asigumba tungda lakadaba video singidamak channel asibu subscribe tawbiramu amadi nakanda leiriba notification bell on tawbiduna all your option nambiramu adudi marupsing ngasi yoina bye.